ꯉꯁꯤ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 8 ꯌꯨꯝꯖꯀꯩꯁ ꯅꯨꯃꯤꯠꯀꯤ ꯏꯝꯐꯥꯜꯗ ꯐꯣꯡꯕ ꯄꯥꯎꯆꯦ ꯈꯔꯒꯤ ꯍꯦꯗꯂꯥꯏꯟꯁ ꯂꯩꯖꯔꯦ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯄꯣꯖꯤꯇꯤꯕ ꯑꯣꯏꯕ 3 ꯂꯩꯈꯤꯗ꯭ꯔꯦ, ꯄꯨꯟꯅ 69 ꯁꯨꯔꯦ꯫ ꯄꯨꯡ 24ꯗ ꯃꯤ 135 ꯄꯣꯖꯤꯇꯤꯕ ꯑꯣꯏꯈꯤ, 197 ꯗꯤꯁꯆꯥꯔꯖ ꯇꯧꯈꯤ꯫ ꯏꯟꯗꯤꯌꯥꯗ ꯄꯣꯖꯤꯇꯤꯕ ꯀꯦꯁ ꯂꯥꯈ 38 ꯍꯦꯜꯂꯦ꯫ ꯖꯦꯅꯤꯝꯁꯀꯤ MS ꯄꯣꯖꯤꯇꯤꯕ ꯑꯣꯏꯔꯦ꯫ ꯂꯩꯉꯥꯛꯅ ꯑꯦꯆꯤꯞꯃꯦꯟ ꯂꯥꯎꯊꯣꯛꯄ ꯌꯥꯔꯣꯏ, ꯈ꯭ꯋꯥꯏꯗꯒꯤ ꯅꯧꯕ EVM ꯑꯃꯗꯤ VVPAT ꯁꯤꯖꯤꯟꯅꯒꯅꯤ CEO꯫ ꯃꯍꯩꯔꯣꯏꯒꯤ ꯐꯤ ꯆꯥꯗ 50 ꯂꯧꯅꯕ ꯍꯥꯏꯈ꯭ꯔꯦ, MSUꯅꯗꯤ ꯌꯥꯅꯤꯡꯗ꯭ꯔꯤ꯫ ꯐꯣꯔꯦꯁꯠꯀꯤ ꯂꯝ ꯈꯣꯞꯆꯤꯜꯂꯛꯄꯒ ꯃꯔꯤ ꯂꯩꯅꯅ ꯔꯤꯚꯤꯌꯨ ꯃꯤꯇꯤꯡ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ CMꯅ ꯖꯣꯏꯟꯠ ꯁꯔꯚꯦ ꯄꯥꯡꯊꯣꯛꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯁ꯭ꯄꯣꯔꯠꯁ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯗꯤꯃꯥꯔꯀꯦꯁꯟꯒꯤ ꯋꯥꯊꯣꯛ, ꯆꯤꯐ ꯃꯤꯅꯤꯁꯇꯔꯒ ꯋꯥꯔꯤ ꯁꯥꯅꯕꯗ ꯌꯥꯅꯕ ꯄꯨꯔꯛꯄ ꯉꯝꯈꯤꯗ꯭ꯔꯦ꯫ ꯕ꯭ꯂꯣꯀꯦꯠ ꯃꯅꯨꯡꯗ ꯒꯥꯔꯤ ꯀꯌꯥ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯗ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯁ꯭ꯀꯤꯝ ꯃꯩ ꯊꯥꯔꯝꯂꯦ꯫ ꯒꯚꯔꯟꯃꯦꯟꯠ ꯄꯣꯂꯤꯇꯦꯛꯅꯤꯛꯀꯤ ꯑꯅꯧꯕ ꯕꯤꯜꯗꯤꯡ 9 ꯁꯥꯕꯗ ꯑꯃ ꯐꯥꯎꯕ ꯁꯪꯒꯥꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯍꯊ꯭ꯔꯥꯁ ꯀꯦꯁ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ ꯍꯥꯏꯗꯨꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯇ ꯋꯤꯠꯅꯦꯁ ꯉꯥꯛꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤꯗ ꯑꯉꯥꯡ ꯎꯅꯕꯗ ꯅꯨꯄꯤ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ꯫ ꯅꯨꯃꯤꯠ 4ꯅꯤ ꯃꯇꯨꯡꯗ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯗꯤꯁꯆꯥꯔꯖ ꯇꯧꯗꯨꯅ ꯋꯥꯏꯠ ꯍꯥꯎꯁꯇ ꯍꯜꯂꯛꯈ꯭ꯔꯦ꯫ ꯀꯣꯚꯤꯗ-19 ꯂꯥꯏꯆꯠ ꯂꯩꯔꯕꯁꯨ ꯋꯥꯔꯜꯗ ꯇꯦꯁꯠ ꯆꯦꯝꯄꯤꯌꯟꯁꯤꯞ ꯃꯈꯥ ꯇꯥꯅ ꯆꯠꯊꯒꯅꯤ ICC꯫ ꯑꯃꯁꯨꯡ ꯖꯣꯀꯣꯚꯤꯆ ꯁꯤꯁꯤꯄꯦꯁ ꯐ꯭ꯔꯦꯟꯆ ꯑꯣꯄꯟꯒꯤ ꯀ꯭ꯋꯥꯔꯇꯔ ꯐꯥꯏꯅꯦꯜ ꯆꯪꯂꯦ꯫ ꯊꯦꯡꯛ ꯌꯨ꯫